All the choices you made, did you make them again? One นุ่งสาเสียมใส่นุ่งสาที่ประสาทดีนะแต่น่ากันว่าตัวตัวไม่ตัวเว้ยไอ้หุ่นสิมัมบะมาเลยก็ยาดเลยไอ้หุ่นสิไอ้เค้กเราก็จะลีนี่เค้กเราก็ล่างกันเนี่ยป่ะแล้วเค้กเราก็จะลีนี่คนมามจ้าก็จะลีngasi ako'y chihoy ako'y ninioy ako'y taywoy laka ni ako'y machawoy chat ka daw ba do sa pet chat cake si delay re mayam hana khang da ba yaw bi ready Instagram da follow to biu follow to biu wa hai bai tre na taw je sauce patisserie har ka dai bani ga si delay re photo session ma cha ma taw tho ai hosi baking taw rani cake si delay re ai gi kitchen da gi si thok le hosiนี่ล่ะอันนี้เราเกลือนี่งั้นชิบันจุ้ยก่อคงจิบๆค่ะเดี๋ยวลำบีสิดูการจะท้อมตะหางกับคุยมาก็คุยมาก็อะไรเนี่ยไม่มาไม่จะจัดเลยสำหรับลาเลยกูไปเดี๋ยวยกเสียนั่งไงไปเดี๋ยวคุยให้เลยคุยมาสวยยาวเลยสิคุยเลยน่าจะเช่นไหนนะบอกก่อนส่งก่อนคุยเบบี้ดิเบบี้ตัวมีก็มาคุยเบบี้ตัวมีอยากลงไอ้ตัวมาละมาสิครับปุยปูบีช่างเจอเลยมาเจอเลยเด้ออะไรก็สั่งมาละเห็นเช็คตัวสิเซ่นี่คอมบิวมาโชว์ใครคนนี้ปูก็ตุยนิ่งนี่เนี่ยปูก็ไอ้luồn biu kèm hầu nói nghe chỉ có mày à xuyên hầuนี่แหละก็ยกไปหามีจ่า expert แต่ดีครั้งเดียวหาจ่าจะดี expert นี่มีก็ต้องจ่าจะเสียจ่าท่าดิจ่าท่าดิจ่าจะเสียหายสิมีนะเสียก็เสียนี่อ่ะAnga kanai ni no ai con ta ra Anga nga ni cậu nga ni chụp điện nhiều có giàu quá chứ sa tagi biscuit tagi mayama ko thore ho je mani matum sino ne hayo sa pe yaro hai ba Asi thas. Yo, apa sih sana yo? Lo, sana. Kai sa kai ge. Lo. Kai da na. Ayo. Ma chau lai de. Ina ma. Adum ya ye. Sa thak pi. Sa yi saram do ma. Adu hai pet test view. Mani matum. Lại mà nhìn một tấm lại không? Cây nổ. Lizard. Oh. Lizard. Oh, pasira. Masa dari. Caumdan. Mari caum bisa tarik. Lizard. 시다 털어 인게라 랍 시다 털어 와우 얌 하이거 아이만 락라 나한테 가디 누가 나와 봐 가디 누가 내가 누가 보러 또 몰라
ꯌꯨꯝꯗ ꯂꯥꯛꯀꯥꯟꯗ ꯁꯣꯛꯀꯦ ꯌꯥꯗꯦ ꯀꯥꯏꯗꯅꯣ ꯑꯩ ꯒꯥꯔꯤ ꯊꯧꯋꯣ ꯑꯩꯗꯤ ꯆꯠꯂꯣꯏꯌꯦ ꯑꯗꯨꯗꯤ ꯆꯪꯁꯨ ꯆꯠꯂꯣꯏꯗꯅ ꯁꯤꯌꯣ ꯅꯤꯅꯦ ꯕꯕꯥꯅꯦ ꯁꯤ ꯐꯝꯃꯣ ꯍꯥꯏꯔꯣ ꯅꯤꯅꯦ ꯁꯤ ꯐꯝꯃꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯐꯝꯃꯣ ꯍꯥꯏꯔꯣ ꯃꯃꯥꯅ ꯑꯉꯥꯡ ꯄꯝꯒꯔꯦ ꯃꯃꯥꯅ ꯑꯉꯥꯡ ꯄꯝꯒꯔꯦ ꯐꯖꯩꯍꯦ ꯋꯥꯎ ꯑꯣ ꯑꯉꯥꯡꯁꯤ ꯈꯪꯉꯦ ꯈꯨꯂꯩꯁꯤ ꯋꯥꯎ ꯃꯥꯏ ꯃꯃꯥꯏ ꯈꯨꯂꯩꯁꯤꯅ ꯑꯩ ꯆꯨꯝ ꯅꯩꯔꯤꯁꯤ ꯉꯥꯏꯈꯣ ꯉꯥꯏꯈꯣ 와우 나이해 아가씨는 갈래 거리는 것이 나한테 떠오다가 안 떠오르시고 뿡악악다 로이 남기 비디오 남기도 강바도 이행기 까칼라이시오 까칼라가 이행기 와우 에이 온다라 까니 Huzi aku mau halani. Bye bye angan. Mani matum. Mani matum bye bye. Flying kiss or flying kiss? Flying kiss. Baby. Maya busy oi. Chale ko. Chale ko. Oi na sum thau lai. Này với ngoài việc gì cả May dai. Kano yadre video se number mai khang khang dre akhoi huzi nga pha ba yeng ma chalani nga yam pha ne ba ising kadum dai no ising haidara ise kai lam dai no ha khang dai hore nga pha mi da hang akhoi ma khai challe ko se mo mang pham me chalasi huzi akhoi jamjali ida kan lepal Acing am lang nga si nga sa ini nung sa thok di huzi khak ta thore al evening da ka thola nung si ka ri ri si yam nungai ba do uwe uwe jan na ôi thế nó ngay hay đi nông phá đâu mà anh thôi lộc bớt nông ngay hả Chứ sang ngoài đó các bạn tụ khang di ka dom dai ngai Man ta kisi kung jangi kam da no. Chi ni Sida na kari la mi ta nó mà tật chẳng Chi gì ni chi da ni nga a phan da ni ma nga chi one way sai ka ga yam thau ri nung si to nung si bam phao oi yam phazai yamna kano taw hak chik lang Man ta sang manai la mi ya ta ni do ba. akhoi ji na tang nung dang wai ram koi thou se na koi thora pa ni hak chi yam lang phazu phazai akhoi wa gì em này ya lo ai tra nó ngay em nè hạt chữ làng quá Sumai chậm là đã quỷ đấy, qua lẩu đi cái sumai đấy. Anh khác qua trả lẩu đi. anh đi mà mai ngang được phục bạc âm tàu đấy hả bạn Matam khai lên căng thà là lôi đấy cái nó. Matam gini. postpart na mo ibagi live Hoy. chirai ngang si khatang silang Nupi cái đi cái nó hay đi body jam na changes lấy đó na. Ngang sen ba khoi pa mama adu matam cái đúng xem mà yabang ang tani xem mà lôi set ta lôi cái nó. matam kha chanja bai wa ne kha Lôi. sen lai tam ni kha upai lai te na trai Mà Phaza dram na. Very pretty. Yamna thawai ka se ing lau tau we. Tau dra. Kai no yam nuai. Ai samai tholak ta ba khu koi am tau re hai ba. Thin kui ra dra. Ma yam nuai ik. hazo wan sinari se Khu phaza se kai no ai tholak ta ba kui man na ka no tau re. To mi yam na lai re a da.
ꯎꯒꯗꯧꯕ꯭ꯔꯥ ꯎꯔꯣꯏꯗꯧꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯇꯣꯡꯉ ꯂꯩꯕ ꯅꯠꯇꯦ ꯀ꯭ꯋꯥꯛ ꯅꯠꯇꯦ ꯎꯔꯣꯛ ꯇꯥꯕ ꯑꯗꯨꯏ ꯇꯥꯏꯞꯇ ꯇꯧꯕ ꯋꯥꯅꯦ Wow, this is so pretty. ꯃꯤ ꯃꯌꯥꯝꯁꯤꯗꯩꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯠ ꯂꯪꯈꯠꯂꯤꯗꯣ ꯁꯤ ꯎꯔꯨꯕ ꯑꯩꯅꯦ ꯍꯟꯊꯈ꯭ꯔꯕ ꯌꯥꯝꯅ ꯍꯥꯟꯅ ꯄꯨꯡꯂꯪ ꯂꯪꯉꯝꯃꯦ ꯍꯥꯏ ꯆꯠꯂꯤ ꯃꯐꯝ ꯁꯤꯒꯤꯁꯤꯅ ꯁꯤꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖꯁꯦ ꯀꯩꯅꯣꯅꯤ ꯃꯥꯟꯇꯥꯛ ꯚꯤꯂꯦꯖ ꯃꯣꯏ ꯆꯔꯆ ꯉꯥꯛꯇꯤ ꯎꯔꯤꯁꯦ ꯆꯔꯆꯇꯨ ꯁꯦ ꯂꯩ ꯅꯨꯡꯁꯤꯌꯦ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯆꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯗꯦꯡ 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 ꯁꯖꯤꯛ ꯆꯥꯕ ꯍꯥꯏꯕꯅꯤꯀꯣ ꯁꯟꯅ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯁꯟ ꯁꯖꯤꯛ ꯆꯥꯕ ꯆꯥꯎ ꯆꯥꯍꯧꯕꯀꯣ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯆꯠꯂꯨꯏ ꯍꯥꯎ ꯉꯥ ꯐꯥꯔꯦ ꯑꯁꯣꯝꯗꯁꯨ ꯃꯤ ꯐꯅꯌꯥꯝ ꯂꯩ ꯑꯗꯨ ꯌꯥꯝ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯟꯅꯩ ꯀꯩꯀꯩ ꯏꯛꯅꯩ ꯍꯥꯏ ꯉꯁꯤ ꯀꯩꯅꯣ ꯉꯥ ꯐꯥꯗ꯭ꯔꯕꯣꯕ ꯐꯥꯗꯦ ꯑꯩꯗꯤ ꯀꯨꯏꯗꯔꯤꯌꯦ ꯄꯨꯡ ꯑꯣ 2 ꯑꯃ ꯈꯔ ꯍꯦꯜꯂꯀꯥꯟ ꯂꯥꯛꯄꯅꯦ ꯑꯣ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯃꯩꯁꯨ ꯂꯥꯛꯑꯦ ꯀꯌꯥꯝ ꯐꯥꯏ ꯏꯁꯤꯡ ꯌꯥꯝ ꯍꯟꯊꯈ꯭ꯔꯕꯣ ꯏꯁꯤꯡ ꯍꯟꯊꯔꯦ ꯁꯤ ꯏꯁꯤꯡ ꯌꯧꯔꯝꯕꯅꯦ ꯑꯣ ꯏꯁꯤꯡ ꯌꯧꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯃꯈꯥ ꯃꯆꯥ ꯂꯥꯛꯄ ꯌꯦꯡꯉꯦꯗ ꯃꯈꯥ ꯆꯤꯡꯉꯝꯕꯅꯦ ꯂꯥꯛꯇ꯭ꯔꯕ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯐꯥꯕ꯭ꯔꯥ ꯐꯥꯏ ꯇꯨꯡꯍꯟꯕꯤꯒ ꯌꯥꯝ ꯐꯥꯏ ꯍꯥꯏꯗꯨ ꯀꯗꯥꯋꯥꯏꯗꯩꯅꯣ ꯇꯨꯡꯍꯟꯕꯤ ꯐꯥꯔꯤꯗꯨ ꯃꯈꯥ ꯈꯣꯏ ꯊꯥꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯈꯣꯏ ꯌꯥꯝ ꯊꯥꯛꯇ꯭ꯔꯦꯗꯅ ꯑꯣ ꯅꯍꯥꯟ ꯑꯍꯥꯟꯕꯗꯗꯤ ꯐꯨꯜ ꯃꯤꯒ ꯀꯩꯅꯣ ꯄꯨꯔ ꯂꯥꯏꯈꯨꯝꯗ ꯍꯦꯜꯂꯦ ꯑꯣ ꯌꯥꯝ ꯀꯤꯛ ꯏꯅꯩꯌꯦꯕ ꯀꯤꯔꯤ ꯏꯅ ꯍꯥꯏꯗ ꯃꯤ ꯉꯥꯛꯇ ꯑꯣ ꯃꯤꯅ ꯀꯤꯔꯤ ꯏꯅꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤ ꯏꯟꯖꯤꯡ ꯑꯣꯏꯅ ꯂꯥꯛꯈ꯭ꯔ ꯃꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤ ꯈꯔ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯊꯦꯡꯉꯦꯅ ꯏꯁꯤꯡ ꯑꯍꯥꯟ ꯆꯥꯎꯔꯤꯗꯣ ꯑꯗꯨꯗ ꯁꯤꯗꯩꯅ ꯍꯥꯏꯃ ꯃꯈꯥꯐꯥꯎꯁꯤ ꯃꯤ ꯄꯨꯡꯃꯨ ꯑꯣ ꯃꯤꯅ ꯄꯨꯔ ꯂꯥꯏꯈꯨꯝꯗ ꯍꯦꯜꯂꯤ ꯈꯣꯏ ꯊꯥꯛꯄꯒ ꯏꯟꯖꯤꯡꯕꯒꯅ ꯄꯤꯛ ꯊꯜꯂꯤ ꯍꯣꯏ ꯃꯣꯏꯇ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯍꯣꯏ ꯍꯥꯏꯗꯤ ꯐꯧꯅ ꯆꯤꯡ ꯂꯩꯁꯤ ꯁꯤꯅ ꯂꯥꯡꯒꯣꯜꯒ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯁꯤꯁꯨ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯝ ꯂꯥꯞ ꯎꯔꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥꯅ ꯌꯩꯕꯩ ꯃꯤꯠꯇꯗꯤ ꯑꯁꯦꯡꯅ ꯌꯥꯝ ꯎꯏꯌꯦꯕꯀꯣ ꯁꯦ ꯂꯩꯔꯤꯁꯦ ꯑꯗꯣ ꯀꯦꯃꯦꯔꯥꯗꯕꯨꯗꯤ ꯍꯣꯏ ꯈꯤꯇꯪ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯂꯧꯁꯤꯒ ꯍꯥꯏꯅꯕꯗꯨ ꯅꯪ ꯏꯃꯥꯅꯤꯀꯣ ꯈꯣꯏ ꯆꯣꯞꯄꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯁꯤꯒꯤ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯁꯤꯗ ꯃꯤ ꯉꯥ ꯐꯥꯅꯔꯦ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄꯁꯦ ꯏꯁꯤꯡ ꯌꯥꯝ ꯍꯟꯊꯈꯔꯦꯕꯀꯣ ꯍꯥꯟꯅ ꯏꯁꯤꯡ ꯌꯥꯝ ꯌꯥꯝꯃꯤꯉꯩꯗꯗꯤ ꯃꯤꯁꯦ ꯀ꯭ꯔꯤꯛ ꯏꯅꯩ ꯍꯧꯖꯤꯛꯁꯨ ꯏꯃꯥ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯈꯔꯦ ꯀꯩꯒꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯦ ꯌꯦꯡꯁꯤ ꯉꯥꯈꯥ ꯈꯔ ꯉꯥ ꯑꯆꯧꯕꯗꯤ ꯂꯥꯛꯇꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯛꯇꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯥꯕ ꯂꯥꯛꯄ꯭ꯔꯥ ꯑꯁꯤ ꯅꯪ ꯆꯠꯂꯨ ꯗꯥꯏꯔꯦꯛ ꯌꯥꯔꯦ ꯑꯣ ꯑꯁꯤ ꯃꯣꯏ ꯀꯥꯡꯕꯨꯔꯥꯏ ꯑꯣ ꯑꯁꯨꯋꯥꯏꯅꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ꯭ꯔꯣ ꯐꯥꯕ ꯅꯣꯏ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯑꯩ ꯏꯁꯤꯡ ꯆꯥꯎ ꯑꯣ ꯒꯥꯔꯤꯅ ꯌꯥꯕ ꯑꯣ ꯌꯦꯡꯉꯨꯔꯒꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯃꯤꯅꯤꯅꯤ ꯁꯤꯗꯤ ꯌꯥꯝ ꯄꯤꯛꯑꯦ ꯃꯤꯅꯤ ꯉꯥꯈꯥ ꯃꯤꯅꯤꯁꯦ ꯌꯥꯏꯅꯥꯒ ꯆꯞ ꯆꯥꯗꯧ ꯌꯥꯏꯅꯥꯗ ꯆꯞ ꯆꯥꯔꯅꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯈꯔ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄꯁꯦ 11 ꯑꯣ ꯑꯅꯤꯔꯛꯇꯤ ꯄꯣꯏꯈꯔꯦ ꯑꯣ ꯑꯅꯤ ꯍꯥꯏꯁꯤ ꯁꯤ ꯊꯜꯂꯤꯔꯕ ꯄꯤꯛ ꯊꯟꯕ ꯅꯠꯇꯦ ꯁꯨꯝ ꯈꯔ ꯌꯥꯕ ꯏꯃꯨꯡꯒꯤ ꯀꯣꯟꯅꯒꯗꯧꯕ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯍꯥꯏꯕꯗ ꯇꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯁꯣꯔꯣꯛꯇ ꯂꯩꯗꯅ ꯍꯥꯟꯅꯗꯤ ꯄꯨꯡꯊꯨꯝ ꯊꯨꯝꯃꯝꯃꯤꯅꯦ ꯉꯥꯈꯥꯁꯦ ꯀꯩꯅꯣ ꯃꯅꯥꯎ ꯀꯪꯕꯨ ꯀꯪꯖꯜꯂꯛꯑꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯏꯟ ꯆꯤꯡꯕꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯁꯤꯗ ꯂꯩꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯥꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯣꯏ ꯆꯣꯞꯄ ꯃꯌꯥꯝ ꯂꯩꯔꯦ ꯃꯝꯁꯜꯂꯛꯑꯦ ꯈꯪꯍꯧꯗꯅ ꯖꯔ ꯌꯥꯝ ꯃꯝꯁꯜꯂꯛꯇ꯭ꯔꯥ ꯊꯨꯅ
와 ꯐꯖꯔꯦꯍꯦ ꯁꯤꯗꯤ 와 ꯀꯩꯅꯣ ꯃꯆꯥ ꯃꯆꯥꯁꯨ ꯈꯔ ꯌꯥꯎꯔꯤ ꯀꯩꯅꯣ ꯇꯨꯡꯍꯟꯕꯤ ꯉꯥꯛꯇꯔꯣ ꯂꯩꯍꯧꯔꯣ ꯉꯥ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯄꯨꯡ ꯀꯌꯥꯗꯩ ꯂꯥꯛꯏꯅꯣ ꯑꯣ ꯐꯖꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯁꯤꯗ ꯂꯥꯛꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤ ꯌꯥꯝ ꯂꯩꯔꯤ ꯁꯣꯝꯗ ꯆꯪꯈ꯭ꯔꯗꯤ ꯃꯤꯗꯤ ꯌꯥꯝ ꯂꯩꯔꯤ ꯆꯪꯉꯔꯣꯏꯒꯦ ꯑꯩꯈꯣꯏ ꯊꯦꯡꯁꯨ ꯈꯔ ꯊꯦꯡꯖꯜꯂꯛꯑꯦꯕꯀꯣ ꯆꯠꯂꯛꯑꯦ ꯌꯥꯝꯅ ꯚꯤꯗꯤꯑꯣꯒꯁꯦ ꯁꯦꯡꯉꯛꯑꯔꯣꯏ ꯌꯥꯝ ꯀꯩꯅꯣ ꯍꯤ ꯑꯁꯤ ꯍꯤ ꯂꯩ ꯁꯤꯗꯒꯤꯗꯤ ꯏꯁꯤꯡ ꯂꯩꯈ꯭ꯔꯦ ꯆꯪꯉꯔꯣꯏꯒꯦ ꯃꯅꯨꯡꯗ ꯃꯤ ꯐꯅꯩ ꯏꯁꯤꯡ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯝ ꯆꯪꯕ ꯉꯝꯃꯣꯏ ꯍꯤꯁꯨ ꯂꯩꯔꯦ ꯍꯤꯁꯨ ꯑꯣꯏꯅ ꯇꯣꯡꯉ ꯆꯪꯈ꯭ꯔꯁꯤꯔꯅꯦ ꯑꯩꯕꯣ ꯕꯨꯠꯁ ꯑꯃ ꯇꯣꯡꯁꯜꯂꯒ ꯆꯠꯂꯩ ꯅꯨꯡꯉꯥꯏꯗ ꯏꯁꯤꯡ ꯂꯣꯏꯅ ꯂꯪꯉ ꯎꯔꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯦ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯅꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯥ ꯑꯃ ꯂꯥꯛꯑꯦ ꯀꯩ ꯉꯥ ꯇꯨꯡꯍꯟꯕꯤꯔꯣ ꯋꯥ ꯐꯖꯩꯅꯦ ꯍꯥꯎ ꯁꯤ ꯐꯖꯩ ꯁꯤ ꯋꯥ ꯐꯖꯔꯦ ꯁꯤꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯌꯥꯝ ꯆꯥꯎꯕ ꯅꯠꯇ꯭ꯔꯁꯨꯀꯣ ꯐꯖꯔꯦ ꯁꯤꯗꯤ ꯌꯦꯡꯒꯦ ꯐꯖꯩ ꯋꯥ ꯅꯩꯔꯦ ꯁꯤ ꯀꯩꯅꯣ ꯀꯔꯤ ꯀꯧꯏ ꯁꯤ ꯍꯥ ꯇꯨꯡꯒꯣꯟ ꯑꯩ ꯇꯨꯡꯒꯣꯟꯁꯤ ꯄꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯆꯠꯂꯦ ꯁꯤ ꯇꯨꯡꯒꯣꯟꯁꯤ ꯄꯨꯈ꯭ꯔꯗꯤ ꯑꯁ ꯋꯥꯊꯣꯛꯅꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯅꯈꯣꯡꯅꯦꯜꯂꯣꯗꯣ ꯌꯦꯜꯂꯛꯀꯦ ꯉꯥꯏꯈꯣ ꯇꯧꯔꯛꯀꯦꯅꯦ ꯃꯊꯪ ꯁꯥꯏ ꯅꯠꯇ꯭ꯔꯥ ꯃꯇꯨꯡ ꯈꯤꯇꯪ ꯌꯥꯝ ꯂꯩꯗꯣ ꯁꯥꯏꯅ ꯑꯣꯀꯦ ꯅꯨꯄꯤ ꯑꯃ ꯏꯟꯁꯤꯜꯂꯛꯇꯧꯔꯦ ꯉꯥ ꯑꯁ ꯇꯤꯟ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯨꯡꯍꯟꯕꯤ ꯌꯥꯝ ꯆꯣ ꯍꯥꯞꯆꯤꯜꯂꯒ ꯐꯖ ꯇꯨꯡꯍꯜꯂꯗꯤ ꯐꯖꯔꯦꯗ ꯌꯥꯗ꯭ꯔꯦ ꯇꯨꯡꯍꯟꯕꯤ ꯍꯥꯞꯇꯧꯔ ꯇꯟꯅꯩ ꯂꯧꯋꯤ ꯏꯅꯥꯎ ꯃꯆꯥꯁꯤ ꯌꯦꯡꯉꯣ ꯁꯤꯗꯤ ꯐꯖꯅ ꯀꯣꯏꯕ ꯆꯠꯂꯦ ꯀꯣꯏꯕ ꯄꯨꯕꯤꯔꯦ ꯇꯨꯝꯃꯒ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤꯗꯣ ꯉꯁꯤꯗꯤ ꯃꯤ ꯌꯥꯝ ꯆꯤꯟꯗ꯭ꯔꯕꯅꯦꯕꯀꯣ ꯑꯇꯩ ꯃꯇꯝꯗꯗꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ ꯃꯤ ꯑꯅꯝꯕꯅ ꯅꯣꯡꯃꯗ KG ꯑꯃꯗꯒꯤ ꯇꯥꯗꯅꯗꯤ ꯑꯗꯨꯝ ꯐꯥꯏ ꯍꯥꯏ KG ꯑꯃ ꯐꯥꯕ 1.5 ꯐꯥꯕ KG 2 ꯐꯥꯕ 3 ꯐꯥꯕ ꯑꯗꯨꯝ ꯅꯨꯃꯤꯠꯀꯤ ꯗꯥꯎꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯦ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯐꯖꯩꯀꯣ ꯁꯤꯅꯔꯤꯁꯤꯡꯁꯦ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ